Chaoba, Honabakanba, Nupamani, Mana Sakalamada, Makui Kuladuda, Nukinumi Kudingi Sangom Yonba Salami. Sangom, 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 Mayam Sangom La Sangom Logo the Bungi Topiro, Sangom, 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 Sangom. Ta Chaoba, Karino Ngasi Sangom si Asuk Tinga Laisibo. Aidi La Rudabrana Kalurabani. Karito Boyarage. Tamosu Tabak Chapada, He Taktuna Chapani. Adonga Sidi, Taktana Sakredana. Ibema, Shaurano, Nasidi A, Hotingi or the Karayam Kibana, Makuigi the beating a the Karating Dokre. Hayankai di A, Karkangana Laknaba Taujarage. Nasigi di Shawirano, Yada Taurini. Shaw did it a Chaoba. Tamosu Tabawana Chapaduda, Sangom se Ekta Sapani. Aduda Nasidi, Tatan Hexakibuda, Nungai Tadrasum Hibanida. Paleta Chaoba, Hayankai di Karkangana Laknaba Taubiuko. Hoi hoi Ibema, Hayankai di A, Nakuigi Shahana, Tinbala Age. Aduga, Ataina Hankibuda Oina, Loina Pirage. Adudi Ibema, Aishomu, Shalukieko. Asumna Chaoba, Marna Nutini Kudingi, Sangom Yonba Salubaki Pashashing a Dubumhak, Amatalotion the Bumakai, Mayum Chanabani Hyduna Mahana, Bakshi Mother Hapson Natamlami. Aina Bakshi Shida, Tungsan Jariba Pashashing a ship, Panadi Yamde. Yum Pajaba Masaba Kona Tribo A, Pashashing a Shibul of Pukuna, Shizana Bayadi, Maduna A, Pashayam Kanatan the Bayadi, Kanade, A Shan Sajik Panduna, San Shibu Mabutana, Amta Pijana Batarukige, Hayeng di Migi Sangom Supige the Wayana Lay, Kanadi A, Sajik Pamba, Amta Chalukige. Angobi, Saro Saro, Nabukto, Penabaso, Nangina Pandagi Ashu, Yum Pajaba Ama, Shabangambra Haiduni Yenge, Saro Saro, Nabukto, Pokaidi Booksaw, Hayeng di Migi Sangom Shu, Yama Pige the Wale, Aduna Nang, Sabale Payadeko, Saro Saro, Aine, Imungi Tabanga, Kitalo Shalugige, Sahuro Konang. Aina Huramba Tola Ibashi, Tingi Haiduna Tolapani. Adubu, Chaobugi Tonga City, Hangduna Lady. Masu Huramba Gado, Chatlabazara. Aduna Tragana Ma, Tonga Selonjamba Kauduna, Tunkrabazara. Kana di A, Sangdun Amuti Yenguge. Ataidigi Huranda Shopudi, Magi Stake the Yengage. Asumna Huramba Adu, Chaobugi Kaduda, Lona Chanakaga, Chawuna Pashahaptuna Tamlibu Pakshi Adubu, Mohana Lona Shuadu Pakai Duna. Pashashing a dubu mahana, Puduna Chatkirami. Bakshi Shidi, Luina Pakaira Mena, Pashashing Shushu, Luina Huraduna Pukramale. I shungarang Tabakara Wakidana, Tonganjamba Shikarum Mamale. Oh, on Topanida. I know one Tanzaraga, Kamaita Unito Shidi. Asuna Chaoba. Maki Pashashing at the Huranki with the Gimhak, Wakanumite and a Pamunda Unduna Lerami, Tanja Adu the Maki Mamanawa Raju Sulakami. Itao, Kaido Boyaurage, Nangna Suyamna, Wakanumite and Unduna Lerami Sibo, Karito Boyaurage Bito, Yingwe Tao, Agi Bakshi shit, Loina Pakairamle, Aina no Magishangum, take your Tumsanjaba Pashashing a dushu, Luina Huranduna Pubicre, Aishungarang di Carino. Tonglonjandana adum tumla male. Hera itaw. Adu di itaw na soijabani kaino. Itaw ni hena ngakrene. Yumgi thongbu londa mamakhay tumisibo. Itaw gi sidine huran bada sosinaba haibado aduga chap manari itaw. Itaw. Ai shungarang di thabaka wana chaluba aduda waman kidana ngata pothage haidana hiplubani. Sakas amada sabana ti itaw. Aduda ai di Tonglonjandaba mamakhay adum tumtharaga lerama malito. Pari Tao. I queen assume Huran Krahiduna. Dominally to Panadi. Itauki Mankraba Pishado. Pangbangamloy. Aduna Itao. Ininto Gishanakon of the Sutuna. Ininto the Wakalubana Pagani. Itao. Mankraba Pishadubu. Amu ininto the Wakaluraga. Karamno no Agi Pishado Pangdushi Itao. Hurambana Huran Kragabu Itao. Karamno Mupitoro Tuino. Itao. Makala Kaigi, Mam to Mangi, Shana Manki Tobodo. Madushu, Ining Todo Wakalubadiki, Ining Tona Huramba Ado,
ꯐꯥꯗꯨꯅ ꯃꯥꯟ ꯇꯣꯉꯥꯟꯒꯤ ꯁꯝꯕꯤ ꯑꯗꯨ ꯐꯪꯂꯤꯕꯅꯤꯅꯦ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯋꯥꯀꯠꯃꯤꯟꯅꯔꯨꯁꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯋꯥꯀꯠꯄ ꯂꯥꯛꯂꯝꯃꯤ ꯀꯔꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯆꯪꯒꯦ ꯇꯧꯔꯤꯕꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯉꯨ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯆꯥꯎꯕꯒ ꯔꯥꯖꯨꯒ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯅꯨꯄꯥ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝ ꯈꯔ ꯈꯔ ꯌꯣꯟꯖꯔꯒ ꯕꯥꯛꯁꯤꯗ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯟꯖꯕꯅꯤ ꯃꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯀꯥꯗꯒꯤ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯇꯨꯝꯂꯤꯕ ꯅꯪꯒꯤ ꯀꯥ ꯑꯗꯨꯗꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯆꯪꯂꯒ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯍꯨꯔꯥꯟꯗꯣꯏꯅꯣ ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯖꯟꯗꯕ ꯃꯈꯩ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯅ ꯕꯥꯛꯁꯤ ꯐꯛꯀꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗꯨꯗ ꯆꯪꯁꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯕꯥꯛꯁꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯅꯤ ꯍꯦꯔꯥ ꯅꯨꯄꯥ ꯅꯪꯁꯨ ꯑꯉꯛꯄꯅꯤ ꯊꯣꯡ ꯂꯣꯟꯗꯕ ꯃꯈꯩ ꯇꯨꯝꯕ ꯉꯝꯂꯤꯕꯅꯤꯅꯦ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯑꯩꯅ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯃꯥꯃꯅ ꯃꯤ ꯊꯥꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡ ꯑꯌꯨꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯣꯏꯅ ꯀꯥꯔꯛꯀꯗꯝꯃꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯄꯥꯎꯖꯦꯜꯍꯟꯈꯣ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯁꯨ ꯍꯌꯦꯡ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯇꯥꯎ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡ ꯑꯌꯨꯛ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯀꯥꯔꯛꯀꯗꯝꯃꯤ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ ꯈꯣꯠꯇꯕ ꯌꯥꯎꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯆꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯦ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯆꯥꯎꯕꯒꯤ ꯀꯥꯗꯒꯤ ꯃꯍꯥꯛꯀꯤ ꯕꯥꯛꯁꯤ ꯑꯗꯨ ꯐꯛꯀꯥꯏꯔꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏ ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯍꯨꯔꯥꯜꯂꯣꯏ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯅ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯅꯕ ꯑꯩꯅ ꯅꯈꯣꯏꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯆꯩ ꯑꯃ ꯄꯤꯒꯅꯤ ꯆꯩ ꯑꯗꯨ ꯅꯈꯣꯏꯅ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯆꯩ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯄꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯆꯩ ꯑꯗු ꯃꯌꯥꯝꯗꯒꯤ ꯃꯥꯟꯅꯗꯅ ꯈꯔ ꯁꯥꯡꯒꯅꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯒꯗꯧꯔꯤꯕ ꯆꯩ ꯑꯁꯦ ꯅꯈꯣꯏꯅ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯄꯤꯔꯛꯂꯤꯕ ꯆꯩ ꯑꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯄꯤꯔꯛꯂꯤꯕ ꯆꯩ ꯑꯗꯨ ꯈꯔ ꯇꯦꯟꯅ ꯃꯇꯣꯜ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯄꯤꯔꯛꯂꯤꯕ ꯆꯩ ꯑꯗꯨ ꯃꯍꯥꯛꯅ ꯈꯔ ꯇꯦꯟꯅ ꯀꯛꯊꯠꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯤ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎꯖꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯈꯣꯏ ꯂꯣꯏꯅ ꯁꯨꯔꯦꯀꯣ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯁꯜꯂꯨ ꯑꯗꯨꯒ ꯃꯥꯃꯅ ꯆꯩ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯥꯃꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯜꯂꯧ ꯑꯗꯨꯒ ꯆꯩꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯊꯝꯃꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯆꯩꯁꯤꯡ ꯑꯗꯨ ꯂꯧꯁꯜꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕ ꯆꯩ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯃꯁꯤ ꯄꯨꯔꯛꯄ ꯅꯨꯄꯥꯗꯣ ꯀꯔꯝꯕꯅꯣ ꯏꯅꯤꯡꯊꯧ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕ ꯆꯩ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯃꯩꯗ ꯂꯦꯞꯄꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯣ ꯐꯥꯔꯦꯗꯅ ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯄꯣ ꯑꯁꯤ ꯍꯨꯔꯥꯜꯂꯤꯕꯗꯤ ꯅꯪꯅ ꯃꯤꯒꯤ ꯃꯄꯣ ꯑꯁꯤ ꯍꯨꯔꯥꯜꯂꯨꯔꯕꯅꯤꯅ ꯅꯪ ꯉꯁꯤꯗꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯕ ꯇꯥꯕꯅꯤ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯒꯤ ꯃꯄꯣ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯜꯂꯔꯣꯏ
ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯒꯅꯨ ꯑꯩꯕꯨꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯦ ꯅꯨꯄꯥ ꯅꯪꯗꯤ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯀꯔꯤ ꯇꯧꯕꯒꯤ ꯍꯨꯔꯥꯜꯂꯨꯔꯤꯕꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯔꯕꯅꯤꯅ ꯅꯪ ꯗꯟꯗꯤ ꯐꯪꯕ ꯇꯥꯕꯅꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯨꯔꯕꯗꯤ ꯅꯪꯒꯨꯝꯕ ꯀꯌꯥ ꯑꯃ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯗꯟꯗꯤ ꯍꯥꯏꯕꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯅꯪ ꯊꯕꯛ ꯇꯧꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯔꯥꯃꯦꯁ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯅꯤꯂꯥ ꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯔꯥꯃꯦꯁꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯁꯨꯅꯤꯂꯥ ꯅꯁꯥꯁꯨ ꯌꯥꯝꯅ ꯁꯥꯒꯠꯂꯦ ꯑꯗꯨꯕꯨ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯨꯅꯤꯂꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯇꯥꯃꯣ ꯇꯞꯅ ꯇꯞꯅ ꯐꯖꯔꯛꯑꯁꯅꯨ ꯇꯥꯃꯣꯒꯤ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯦꯡꯁꯨ ꯂꯩꯇꯕꯅꯤ ꯇꯥꯃꯣ ꯔꯥꯃꯦꯁꯁꯨ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯗꯣꯛꯇꯔꯗ ꯄꯨꯅꯤꯡꯉꯕꯁꯨ ꯃꯍꯥꯛ ꯗꯣꯛꯇꯔꯗ ꯄꯨꯕ ꯉꯝꯃꯝꯗꯦ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ ꯅꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯄꯤꯔꯒꯦꯀꯣ ꯏꯕꯨꯡꯉꯣ ꯔꯥꯃꯦꯁ ꯅꯪꯒꯤꯁꯨ ꯍꯌꯦꯡ ꯄꯤꯔꯒꯦꯀꯣ ꯍꯟꯅꯕ ꯇꯧꯔꯣ ꯔꯥꯃꯦꯁ ꯗꯨꯀꯥꯟꯗꯨꯗ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯪꯅꯕ ꯗꯨꯀꯥꯟꯗꯥꯔ ꯑꯣꯏꯕꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥꯗꯨ ꯍꯌꯦꯡ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯔꯥꯃꯦꯁꯅ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯗꯨꯅ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯔꯥꯃꯦꯁꯁꯨ ꯁꯨꯅꯤꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯒ ꯁꯨꯅꯤꯂꯥꯗ ꯔꯥꯃꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯨꯅꯤꯂꯥ ꯅꯪꯒꯤ ꯅꯁꯥꯁꯦ ꯄꯥꯛ ꯐꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯄꯩꯁꯥꯁꯨ ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯇꯥꯃꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯇꯥꯃꯣ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯇꯥꯃꯣ ꯗꯣꯛꯇꯔ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯇꯥꯃꯣ ꯇꯥꯃꯣ ꯅꯪꯅ ꯄꯪꯄꯥꯗ ꯄꯥꯈꯠꯄꯁꯤꯅ ꯔꯥꯃꯦꯁꯅ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯔꯥꯃꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯨꯅꯤꯂꯥ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯩ ꯀꯅꯥꯗꯤꯅꯣ ꯄꯩꯁꯥ ꯈꯤꯇ ꯍꯪꯉꯨꯈꯤꯒꯦ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯗꯨꯀꯥꯟ ꯑꯃꯗ ꯊꯕꯛ ꯁꯨꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅꯁꯨ ꯃꯥ ꯊꯕꯛ ꯌꯥꯎꯍꯜꯂꯛꯇ꯭ꯔꯦ ꯃꯥꯅ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯌꯨꯝꯕꯨꯗꯨꯅꯁꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯔꯥꯃꯦꯁꯅ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯣꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯃꯦꯁ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯔꯥꯃꯦꯁꯁꯨ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤga ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯏꯇꯥꯎ ꯅꯪꯗꯤ ꯎꯗꯕꯒ ꯀꯨꯏꯔꯦ ꯀꯩ ꯂꯩꯔꯒꯦ ꯏꯇꯥꯎ ꯅꯪꯅ ꯂꯥꯛꯄꯕꯣ ꯏꯇꯥꯎ ꯑꯩ ꯅꯪ ꯎꯅꯔꯣꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯏꯇꯥꯎ ꯑꯗꯨꯒ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯗꯣ ꯏꯇꯥꯎꯗꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤꯅꯦ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯣꯏꯈꯤꯕꯗꯒꯤ ꯏꯇꯥꯎ ꯅꯪꯒꯤ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯖꯤꯛ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯍꯥꯏ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯅꯪꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯧꯔꯒꯦ ꯏꯇꯥꯎ ꯑꯩ ꯏꯀꯥꯏꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯏꯇꯥꯎꯒꯤ ꯄꯩꯁꯥꯒ ꯂꯩꯔꯒꯗꯤ ꯂꯨꯄꯥ 5,000 ꯄꯤꯕꯤꯌꯨ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯆꯠꯅꯕꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯩꯈꯣꯏꯅ ꯄꯤꯗꯣꯏꯁꯤꯕꯣ ꯉꯔꯥꯡ ꯑꯉꯥꯡꯅ ꯄꯩꯁꯥ ꯊꯥꯔꯣ ꯍꯥꯏꯕꯒꯤ ꯉꯔꯥꯡ ꯂꯣꯏ ꯊꯥꯈꯤꯗ ꯉꯥꯏꯔꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯄꯩꯁꯥ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯕꯅꯤ ꯑꯩꯁꯨ ꯄꯤꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯇ ꯇꯧꯕꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯇꯥꯎ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯄꯩꯁꯥ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯕꯅꯤ ꯏꯇꯥꯎ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯩꯁా ꯊꯥꯔꯛꯇꯕ ꯌꯥꯔꯣꯏ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯅꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯂꯣꯏ ꯊꯥꯈ꯭ꯔꯦ ꯏꯇꯥꯎ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯇꯥꯎ ꯅꯪ ꯁꯥꯎꯔꯅꯨꯀꯣ ꯏꯇꯥꯎ ꯅꯪ ꯀꯅꯥꯗꯅꯣꯃ ꯍꯪꯉꯨꯔꯣ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯆꯠꯀꯦ ꯇꯧꯔꯤꯕꯅꯤ ꯏꯇꯥꯎ ꯔꯥꯃꯦꯁ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯄꯥꯔꯀꯤꯡ ꯑꯃ ꯌꯧꯁꯤꯜꯂꯝꯃꯤ ꯕꯁ ꯄꯥꯔꯀꯤꯡ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯃꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯄꯣꯠꯁꯤꯡ ꯑꯁꯦ ꯅꯪꯅ ꯕꯁ ꯃꯊꯛꯇ ꯑꯃꯇ ꯍꯥꯞꯀꯠꯄꯤꯌꯨ ꯅꯪꯒꯤ ꯑꯋꯥꯃꯟ ꯏꯄꯥꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯏꯄꯥ ꯁꯣꯏꯗꯅ ꯄꯤꯒꯦ ꯕꯣꯔꯥ ꯌꯥꯝꯕ ꯅꯠꯇꯦ ꯕꯣꯔꯥ 6-7 ꯈꯛꯇꯅꯤ ꯑꯁꯤꯁꯦ ꯅꯪꯅ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯍꯥꯞꯀꯠꯄꯤꯌꯨꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ ꯇꯧꯕꯅꯤ ꯏꯄꯥꯗ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯍꯥꯞꯆꯒꯦ ꯔꯥꯃꯦꯁꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯋꯥꯕ ꯈꯪꯗꯕ ꯃꯈꯩ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯍꯣꯜꯂꯗꯨꯅ ꯕꯁ ꯃꯊꯛꯇ ꯀꯥꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯞꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯔꯥꯃꯦꯁꯇ ꯂꯨꯄꯥ 1,000 ꯄꯤꯔꯝꯃꯤ ꯔꯥꯃꯦꯁ ꯄꯩꯁా ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯒꯨꯂꯤ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯆꯥꯛ ꯄꯤꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯨꯂꯤ ꯑꯗꯨ ꯄꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯄꯤꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯩꯁా ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯔꯥꯃꯦꯁꯇ ꯍꯪꯂꯛꯂꯝꯃꯤ ꯇꯥꯃꯣꯅ ꯒꯨꯂꯤ ꯂꯩꯔꯛꯏ ꯄꯩꯁꯥꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯃꯣ ꯁꯦꯡꯅ ꯍꯥꯏꯌꯣ ꯇꯥꯃꯣ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯄꯩꯁꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ ꯃꯗꯨꯗ ꯕꯁ ꯄꯥꯔꯀꯤꯡ ꯑꯃꯗꯒꯤ ꯑꯍꯜ ꯑꯃꯅ
बस पोसिंग हकल अना हकलुबगी पैसाने मदुदगी रामेशु बस पार्किंग चतुना बस पोचैसिंग होनबे थबक मान लोइना तौरमी रामेश मदुदगी नोम नोमगी पैसा खग पाखट सुम हेंकलमी तामो चक्चानाब तौरसे करी हेंजांगबु थोंगेने तामो पोरंग सोइबुंग थोंबने यामना हाउदोय जानी तीन गाइस चुंगी यामना हाउदो माले चारोसी लाओ रामेश का महाकी नुपीगा चाक चाना चाना असुमना वारी सानारमी सुनीला अखोय सुमाइना सुम अफंग अफंग थबक सुदना चादुना लेबदी यारोय करी करीनो खरा कानागदब तौबना फगनी रामेश ने यामना मुन्ना खल्लब मतुंगदा आइडिया अमा खलामी अदुगा महाकी नुपीदा असुमना हायरामी सुनीला अखोयगी पैसा खरा लेबदुना थेला गाड़ी अमा लेरसी अदुगा चाना थकनबा मोमो करी कराई गोनबगी होटल अमा फमसी इबानी अदुना फरनी अखोय नोम नोमगी सुरगा चाबसिनाति मी ओइबे यारोय सुनीलासु यामना मुन्ना खल्लब मतुंगदा मदुना फरनी हाइदुना महाकी नुपा अदुदा पैसा सिंग अदु पिरमी अदुगा थेला गाड़ी लेदुना मखोय अनि होटल फंबा हौरमी मखोयगी होटल अदु मियामना यामना पामनबा होटल अमा ओइरमी मखोयगी चाना थकनबसिंग असि यामना हावबना मरम ओइदुना नुंथि नमि खुदिंगी मी याम पुंदुना मखोयगी होटल अदुदा चारमी चही नि लेरबा मतुंगदा रामेश का सुशीलागा पैसा पाइबा मी अमा ओइदुना होटल अचौबा अमा लेरमी मखोयगी होटल अदुदा मखोयना थबक सुबम नफंग खंद्रबा मीसिंग अदुबु मखोयगी होटल अदुगी थबक तौनबा ओइना लोइना यावहलमी रामेश की होटल अदु मियामना यामना पामनरमी रामेश की ममानबा यामना लुना तिनबदुसु रामेश की होटल अदुदा चाबा लालमी मदुदगी रामेशना ममानबा अदुबु सुकौ कोरमखिदे मथंगी निमित्त बस पार्किंग दा रामेश पु पोत थानखिबा अहल अदु रामेश की होटल दा लालमी पापुंग नसाबु खंबिरिब्रा नोंमा पाबुंगना नसाना लंबेंदा लाकपदा बस दा पोत किता हापियो हाइदना हाइखिबदो मदुदा पोत हापचबा नसादने पाबुंग निमित्तुदा पाबुंगा थेंगनारमदबा तारगदी अइना ngasi asumna yauriba phibam asi yauramoi sunila पाबुंग असिने अइना नोंगोंदा हाइबदो नंगना गामकना नारिङै मतम अदुदा पाबुंग असिना अइना लंबेंदा सुम लाकपदा बस दा पोत कितंग हापियो हाइरगा पाबुंगना पैसा पिखिबदो अदुदा अइना नंगी गुली लेदुना परपदा नंग नेगोंदा कराइदगी पैसा ना हंखिबदो पाबुंग असि थेंगनारमबदगिने अखोइना ngasi asumna phibam asi yaurikलिबा रामेश की थमोइ सेंगलबा वाहैदा ताबदा अहल अनिदो यामना हराउजरमी अदुगा अहल अदुना असुम हाइरमी इबुंगो नंगी होनबा कनबा सेंगलबना तौदुनानि नंगना ngasi asiyauna yauriba phibam ase नंगुमा कया अमा थोललबदी कईगी लायरब लैदुना होनबा कंजरबसु निमित्तुदा पाबुंगा थेंगनारमदबा तारगदी अइना ngasi ओइदि फिल्मसे असुम ओइरमोय निमित्तुदगी अइना मफम अदुदा पोत थांबा होकी अइदि हानदी नोंमगी अफा अफंगा सुजरमबनी सुनीलागा रामेश कना मखोय अनिना अहल अनिगी चानाबा याम फजना सिलमी अदुगा अहल अनिदुबु यामना हाउना पिजरमी सर नुपी अमा लाइए सर गुनागी हाइदुना अदो सर चंगमिरौरा अनोने चंगलो चंगलो नुपी अदुदी अतै कनासु नत्ते रामेश के यामना लुना तिनबा ममानबा अदुगी नुपीनी महाकी नुपा अदो मसा याम कन्न ngamdabadagi मांगना रामेश की मेमदा पैसा हंगबा लाक्लिबनी तामोगी मरुपतो मसा ngamdana डॉक्टरना याम कन्न लाइकनरी डॉक्टरना ऑपरेशन तौदबा यारो हाय ऑपरेशन के सेंफमदि लुपा लाख निफु चंगनी है लुपा लाख 30 दि लेजरे तामोदगी लुपा लाख 30 लौजेगे तामो नखोइनादी अइना हंगिबा मतमदा अइगोंदा नखोइना पैसा पिरखिब्रो अदुगा नखोइना करिगिनो अइगी नाक्ता मु पैसा हंगबा लाइबसे अइ नंगोंदा पैसा पिबा ngамोय नखोइगी नखुति लांथोकनुद्रगा मियोनेगी करिगी लौगे हाइना खलिबनो नखोइगु मसिने अइ मतेंग सुमा पानिंग तामो नचना अमुकसु इकुटलना दिना हाइजरी तामोना अइगी पुरबगी थवाइसे अमुतदि कंबियो नचन मकने खंदुना तामो यागी तामोना अइगी मतेंग अमतदि पाबियो कदरगे तामो नचना लांखिबा किया यावरबसु तामोना अमता ngaपियो पुक्सेन जाखरबा तामोना इमानबेसिना असुक फजना लाले हाइजरबदा ngaपिपम थोक्तबरा तामोने ओन हाइखिबदाइ तामोगी असेंगबा मरुप ने हाइदुना मरुप अमगी पुसिबु मरुप अमना कफम थोक्तबरा तामो अइना हाइबसे तामो अमते याव तामोगी मरुप की पुसिदो तामोना अमतदि कंबियो कदरगे असुक फजना इमानबेसिनाजु लाले हाइजरे दुगा करिगिनो तामोना ngaपिबा ngамोइदोइसे सुनीलागी इंग तपलबा वाइसिंगदो ताबदा फना साउदुना नेमबा रामेशु वाखन फादरदुना माकी मरुकी ऑपरेशन चंगबसे मंखुदि महाना लोइना पतो खिरमी